ꯂꯝꯆꯠ ꯁꯥꯖꯠ ꯐꯖꯕꯅ ꯑꯊꯣꯏꯕ ꯂꯟꯅꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯐꯖꯕ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯂꯟꯅꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯂꯟ ꯅꯤꯡꯊꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯃꯗꯤ ꯂꯝꯆꯠ ꯁꯥꯖꯠ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯑꯊꯣꯏꯕ ꯂꯟꯅꯤ꯫ ꯃꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯃꯤ꯫ ꯐꯅꯃꯛ ꯃꯤꯅ ꯂꯥꯜꯂꯨꯔꯕꯁꯨ ꯂꯥꯟꯈ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯨꯂꯨꯛꯅ ꯍꯥꯏꯖꯔꯕꯗꯤ ꯀꯅꯥꯒꯨꯝꯕꯅꯁꯨ ꯂꯥꯜꯂꯨꯔꯤꯕ ꯃꯤꯗꯨꯗ ꯁꯥꯎꯕ ꯉꯝꯗꯦ꯫ ꯃꯤꯑꯣꯏꯕꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯐꯖꯕꯒꯤ ꯂꯟ ꯑꯁꯤꯕꯨ ꯂꯩꯔꯤꯕ ꯃꯍꯥꯛ ꯑꯗꯨꯗꯤ ꯆꯪꯉꯨ ꯆꯪꯉꯨꯕ ꯃꯐꯝꯗ ꯃꯤꯅ ꯃꯍꯥꯛꯄꯨ ꯇꯔꯥꯝ ꯇꯔꯥꯝ ꯇꯧꯏ꯫ ꯅꯤꯡꯊꯤꯕ ꯁꯥꯖꯠ ꯂꯤꯆꯠꯇ ꯆꯠꯂꯤꯕ ꯃꯤ ꯑꯗꯨꯕꯨ ꯑꯐꯕꯇ ꯑꯣꯏꯍꯟꯕꯇ ꯅꯠꯇꯅ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯀꯥꯏ ꯑꯃꯁꯨꯡ ꯃꯖꯥꯇꯤꯒꯤ ꯃꯃꯥꯏ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯁꯥꯖꯠ ꯂꯤꯆꯠ ꯍꯥꯏꯕꯁꯤꯕꯨ ꯆꯠꯄꯗ ꯁꯦꯟ ꯇꯤꯡꯒꯗꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯐꯖꯕ ꯁꯥꯖꯠ ꯂꯤꯆꯠ ꯐꯖꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯍꯥꯏꯕꯁꯤ ꯍꯦꯛ ꯆꯠꯄ ꯉꯝꯗꯦ꯫ ꯑꯗꯨꯒ ꯂꯝꯆꯠ ꯁꯥꯖꯠ ꯐꯖꯕ ꯃꯤ ꯑꯃꯅ ꯃꯗꯨ ꯈꯨꯗꯛꯇ ꯍꯦꯛ ꯁꯦꯝꯗꯣꯛꯄ ꯌꯥꯗꯦ꯫ ꯃꯔꯝꯗꯤ ꯃꯗꯨ ꯃꯤ ꯑꯗꯨꯅ ꯃꯇꯝ ꯌꯥꯝꯅ ꯆꯪꯅ ꯇꯥꯟꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯦꯛ ꯍꯣꯡꯕ ꯉꯝꯗꯦ꯫ ꯃꯤ ꯑꯃꯒꯤ ꯁꯥꯖꯠ ꯂꯝꯆꯠ ꯁꯦꯝꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯛꯊꯦꯡꯅꯔꯤꯕꯗꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯃꯄꯥ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯅꯤ꯫ ꯑꯗꯨꯅ ꯃꯃꯥ ꯑꯐꯕ ꯑꯃꯅ ꯑꯣꯖꯥ 100ꯗꯒꯤ ꯍꯦꯟꯅ ꯐꯕ ꯍꯦꯜꯂꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ A good mother is better than 100 teachers. ꯑꯗꯨꯅ ꯃꯃꯥ ꯑꯐꯕ ꯍꯥꯏꯕꯁꯤ ꯃꯆꯥ ꯄꯣꯛꯄꯗ ꯃꯍꯥꯚꯥꯔꯠꯀꯤ ꯄꯥꯟꯗꯕꯀꯤ ꯃꯃꯥ ꯀꯨꯟꯇꯤꯅꯤ꯫ ꯃꯊꯪꯗ ꯃꯍꯥꯛꯅ ꯇꯝꯂꯛꯂꯤꯕ ꯁ꯭ꯀꯨꯜ ꯑꯃꯁꯨꯡ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡ ꯑꯗꯨꯅꯤ꯫ ꯂꯥꯏ ꯒꯨꯔꯨ ꯑꯃꯁꯨꯡ ꯑꯍꯜ ꯂꯃꯟꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯂꯝꯆꯠ ꯁꯥꯖꯠꯀꯤ ꯑꯀꯛꯅꯕ ꯆꯠꯅꯕꯤ ꯅꯠꯇ꯭ꯔꯒ ꯅꯤꯌꯣꯝ ꯌꯥꯝꯅ ꯂꯩ꯫ ꯑꯩꯈꯣꯏꯒꯤ ꯏꯊꯛ ꯊꯣꯡꯕꯗ ꯑꯩꯈꯣꯏꯅ ꯃꯃꯤꯡ ꯄꯟꯗꯨꯅ ꯀꯧꯅꯗꯦ꯫ ꯑꯩꯈꯣꯏꯅ ꯀꯧꯕꯗ ꯇꯥꯗ ꯃꯥꯃ, ꯇꯥꯃꯣ ꯈꯨꯔꯥ, ꯈꯨꯔꯥ ꯏꯕꯨꯡꯉꯣ, ꯄꯥꯕ ꯄꯥꯕꯨꯡ, ꯏꯆꯦ ꯏꯆꯦꯃ, ꯏꯃꯥ ꯏꯃꯥꯏꯕꯦꯝꯃ, ꯄꯨꯄꯨ ꯏꯙꯧꯅꯆꯤꯡꯕ ꯍꯥꯏꯗꯨꯅ ꯃꯤꯡ ꯀꯧꯅꯩ꯫ ꯁꯅꯥ ꯑꯣꯏꯔꯒ ꯁꯝꯈꯥ, ꯕꯥꯝꯕꯣꯟ ꯑꯣꯏꯔꯒ ꯑꯩꯒꯥ꯫ ꯏꯈꯥꯒꯤ ꯑꯉꯥꯡꯁꯤꯡꯗꯁꯨ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯀꯧꯅꯩ꯫ ꯃꯤꯉꯣꯟꯗ ꯅꯪ ꯃꯥ ꯍꯥꯏꯗꯨꯅ ꯀꯧꯅꯗꯦ, ꯁꯤꯖꯤꯟꯅꯗꯦ꯫ ꯑꯗꯣꯝ ꯍꯥꯏꯅ ꯀꯧꯅꯩ꯫ ꯏꯊꯛ ꯊꯣꯡꯕꯗ ꯅꯠꯇ꯭ꯔꯒ ꯏꯊꯛ ꯊꯣꯡꯕꯅ ꯍꯥꯏꯕꯗ ꯌꯥꯅꯤꯡꯗꯕ ꯂꯩꯔꯕꯁꯨ ꯃꯗꯨꯕꯨꯗꯤ ꯃꯁꯤꯅ ꯐꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯄꯥꯎꯈꯨꯝꯅꯩ꯫ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯝꯂꯕꯗꯤ ꯅꯣꯂꯨꯛꯅ ꯕꯦꯕꯥꯔ ꯇꯧꯗꯨꯅ ꯍꯥꯏꯖꯒꯅꯤ꯫ ꯀ꯭ꯂꯥꯁꯇ ꯑꯣꯖꯥ ꯆꯪꯂꯛꯄꯗ ꯁꯥꯇ꯭ꯔꯁꯤꯡꯅ ꯂꯦꯞꯈꯠꯅꯩ꯫ ꯀꯔꯤꯒꯨꯝꯕ ꯃꯄꯥꯟ ꯊꯣꯛꯅꯤꯡꯂꯕꯁꯨ ꯑꯣꯖꯥꯒꯤ ꯌꯥꯊꯪ ꯂꯧꯔꯒ ꯊꯣꯛꯅꯩ꯫ ꯑꯣꯖꯥꯅ ꯋꯥꯔꯤ ꯁꯥꯕ ꯑꯃꯁꯨꯡ ꯂꯥꯏꯔꯤꯛ ꯇꯝꯕꯤꯕ ꯃꯇꯝꯗ ꯁꯥꯇ꯭ꯔꯁꯤꯡꯅ ꯐꯨꯔꯤꯠꯈꯥꯎꯗ ꯃꯈꯨꯠ ꯍꯨꯝꯖꯤꯟꯅꯗꯦ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯂꯤꯆꯠ ꯁꯥꯖꯠ ꯆꯠꯅꯔꯣꯟ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯂꯩꯔꯤ꯫ ꯃꯤ ꯇꯤꯟꯕ ꯃꯐꯝꯗ ꯀꯅꯥꯒꯨꯝꯕꯅ ꯋꯥ ꯉꯥꯡꯒꯦ ꯍꯥꯏꯔꯕꯗꯤ ꯁꯚꯥꯄꯇꯤꯒꯤ ꯌꯥꯊꯪ ꯂꯧꯅꯩ꯫ ꯀꯅꯥꯒꯨꯝꯕꯒꯤ ꯀꯥꯗ ꯆꯪꯒꯦ ꯍꯥꯏꯔꯕꯗꯤ ꯃꯄꯨ ꯑꯗꯨꯒꯤ ꯌꯥꯊꯪ ꯂꯧꯔꯒ ꯆꯪꯅꯩ꯫ ꯆꯥꯔꯤꯉꯩꯗ ꯋꯥ ꯉꯥꯡꯕ ꯆꯠꯅꯗꯦ꯫ ꯑꯍꯜ ꯂꯃꯟ ꯑꯩꯒꯥꯅ ꯃꯀꯣꯛ ꯊꯣꯡꯗꯨꯅ ꯆꯥꯅꯩ꯫ ꯑꯍꯜ ꯂꯃꯟꯅ ꯍꯧꯒꯠꯇꯔꯤꯕ ꯃꯈꯩ ꯆꯥꯕ ꯂꯣꯏꯔꯕꯁꯨ ꯀꯅꯥꯁꯨ ꯍꯧꯒꯠꯅꯗꯦ꯫ ꯐꯪꯁꯟ ꯑꯗꯨꯒꯤ ꯑꯩꯒꯥ ꯅꯠꯇ꯭ꯔꯒ ꯄꯨꯖꯥꯔꯤ ꯑꯃꯅ ꯂꯣꯏꯔꯦ ꯍꯥꯏꯔꯛꯄ ꯀꯥꯟꯗ ꯍꯧꯒꯠꯅꯩ꯫ ꯑꯁꯤꯒꯨꯝꯕ ꯐꯖꯕ ꯂꯝꯆꯠ ꯁꯥꯖꯠ ꯑꯁꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯁꯦꯝꯒꯠꯀꯗꯕ ꯑꯣꯏ꯫ ꯑꯗꯨꯅ ꯃꯤꯌꯥꯝ ꯇꯤꯟꯕ ꯙꯔꯃ ꯀꯔꯃꯒꯤ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯂꯥꯏꯁꯪꯗ ꯃꯥꯟꯗꯣꯞꯇ ꯑꯁꯦꯡꯕ ꯃꯐꯝꯗ ꯈꯣꯡꯎꯞ ꯐꯤꯅꯥ ꯂꯧꯊꯣꯛꯇꯨꯅ ꯆꯪꯅꯩ꯫ ꯁꯎꯟꯒꯤ ꯄꯦꯇꯤ ꯈꯣꯡꯎꯞ ꯂꯧꯊꯣꯛꯅꯩ꯫ ꯑꯗꯨꯅ ꯅꯣꯡꯃ ꯃꯅꯤꯄꯨꯔꯒꯤ ꯒꯣꯚꯔꯅꯔꯅ ꯁꯤꯔꯤ ꯁꯤꯔꯤ ꯒꯣꯕꯤꯟꯗ ꯈꯨꯔꯨꯝꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁꯎꯟꯒꯤ ꯄꯦꯇꯤ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯈꯨꯔꯨꯝꯃꯤ꯫ ꯏꯃꯥ ꯏꯄꯥ ꯍꯥꯏꯕꯁꯤ ꯃꯤꯠꯅ ꯎꯕ ꯂꯥꯏꯅꯤ꯫ ꯁꯥꯖꯠꯀ ꯆꯥꯡꯗꯝꯅꯔꯤꯕꯗꯨ ꯅꯤꯡꯊꯤꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡꯅ ꯃꯤꯕꯨ ꯐꯖꯅ ꯎꯍꯜꯂꯤ ꯑꯃꯁꯨꯡ ꯑꯎꯕ ꯃꯤꯕꯨ ꯅꯨꯡꯉꯥꯏꯍꯜꯂꯤ ꯑꯃꯁꯨꯡ ꯄꯦꯜꯍꯜꯂꯤ꯫ ꯅꯤꯡꯊꯤꯕ ꯐꯖꯕ ꯁꯥꯖꯠ ꯂꯤꯆꯠ ꯆꯠꯄ ꯃꯤꯕꯨ ꯈ꯭ꯋꯥꯏꯅ ꯅꯨꯡꯁꯤ ꯑꯃꯁꯨꯡ ꯇꯔꯥꯝ ꯇꯔꯥꯝ ꯇꯧꯏ꯫ ꯃꯔꯝ ꯑꯗꯨꯅ ꯐꯖꯕ ꯑꯔꯨ ꯑꯍꯦꯟ ꯐꯤꯖꯦꯠ ꯂꯩꯇꯦꯡꯒ ꯅꯤꯡꯊꯤꯕ ꯐꯖꯕ ꯁꯥꯖꯠ ꯂꯤꯆꯠ ꯆꯠꯄ ꯃꯤꯒ ꯆꯥꯡꯗꯝꯅꯔꯤꯕꯅꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯐꯖꯕ ꯁꯥꯖꯠ ꯂꯤꯆꯠꯄꯨ ꯃꯤꯑꯣꯏꯕꯒꯤ ꯂꯟꯅꯤ ꯍꯥꯏꯔꯤꯕꯅꯣ? ꯐꯖꯕ ꯂꯤꯆꯠ ꯁꯥꯖꯠ ꯆꯠꯄ ꯃꯤꯗꯤ
ꯑꯇꯣꯞꯄꯗ ꯌꯥꯝꯅ ꯊꯤꯅ ꯂꯥꯜꯂꯨꯔꯕꯁꯨ ꯃꯥꯕꯨ ꯑꯇꯣꯞꯄꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯇꯧꯕ ꯉꯝꯗꯦ꯫ ꯃꯔꯝꯗꯤ ꯐꯖꯕ ꯁꯥꯖꯠ ꯂꯤꯆꯠ ꯑꯗꯨꯅ ꯃꯤꯒꯤ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯐꯖꯕ ꯂꯤꯆꯠ ꯁꯥꯖꯠꯄꯨ ꯃꯤꯑꯣꯏꯕꯒꯤ ꯂꯟꯅꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯁꯥꯖꯠ ꯂꯤꯆꯠ ꯐꯖꯅ ꯆꯠꯄ ꯃꯤꯕꯨ ꯑꯇꯣꯞꯄ ꯃꯤꯅ ꯃꯥꯕꯨ ꯇꯔꯥꯝ ꯇꯔꯥꯝ ꯇꯧꯏ ꯑꯃꯁꯨꯡ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯄꯨ ꯑꯇꯣꯞꯄ ꯃꯤꯅ ꯀꯔꯝꯕ ꯏꯃꯨꯡꯗꯒꯤ ꯂꯥꯛꯄꯅꯣ, ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯖꯥꯇꯤꯅꯣ ꯑꯁꯤꯅꯆꯤꯡꯕ ꯍꯪꯗꯨꯅ ꯊꯥꯒꯠꯅꯩ꯫ ꯅꯤꯡꯊꯤꯕ ꯁꯥꯖꯠ ꯂꯤꯆꯠ ꯆꯠꯂꯤꯕ ꯃꯤꯁꯛ ꯑꯗꯨꯇꯒꯤ ꯅꯠꯇꯅ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯖꯥꯇꯤꯒꯤ ꯃꯃꯥꯏꯁꯨ ꯑꯣꯏ꯫ ꯀꯔꯤꯒꯤꯗꯃꯛ ꯐꯖꯕ ꯁꯥꯖꯠ ꯂꯤꯆꯠ ꯑꯁꯤꯕꯨ ꯃꯤꯄꯨꯡ ꯇꯤꯟꯅ ꯆꯠꯅꯕ ꯉꯝꯗ꯭ꯔꯤꯕꯅꯣ? ꯐꯖꯕ ꯁꯥꯖꯠ ꯂꯤꯆꯠ ꯑꯁꯤ ꯃꯤ ꯄꯨꯝꯅꯃꯛꯅ ꯆꯠꯅꯕ ꯍꯦꯛ ꯉꯝꯗꯦ, ꯃꯔꯝꯗꯤ ꯑꯁꯤ ꯈꯨꯗꯛꯇ ꯍꯦꯛ ꯁꯦꯝꯗꯣꯛꯄ ꯌꯥꯗꯦ꯫ ꯃꯇꯝ ꯀꯨꯏꯅ ꯑꯃꯁꯨꯡ ꯃꯇꯝ ꯆꯪꯅ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯇꯝꯂꯛꯄꯅꯤ, ꯁꯃꯥꯖꯇꯒꯤ ꯇꯥꯜꯂꯨꯕꯅꯤ, ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯝꯂꯛꯄꯅꯤ꯫ ꯃꯤꯅ ꯀꯧꯔꯦ ꯍꯥꯎ ꯍꯥꯏꯅ ꯈꯨꯝꯕꯤꯗꯕ, ꯑꯗꯨꯒ ꯃꯤꯅ ꯀꯧꯔꯦ ꯑꯍꯟꯅꯕꯨ ꯑꯣꯏꯔꯦ ꯑꯉꯥꯡꯅꯕꯨ ꯑꯣꯏꯔꯦ ꯈꯨꯝꯕꯗ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯅ ꯈꯨꯝꯕꯤꯕꯗꯨꯅ ꯐꯖꯕ ꯍꯦꯜꯂꯤ, ꯃꯤꯅ ꯅꯨꯡꯁꯤꯅꯩ, ꯕꯦꯕꯥꯔ ꯐꯖꯕ ꯍꯦꯜꯂꯤ ꯍꯥꯏꯅꯩ꯫ ꯑꯁꯥꯎꯕ ꯍꯥꯏꯕ ꯄꯣꯠ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯑꯁꯤ ꯚꯛꯇꯤ ꯑꯃꯁꯨꯡ ꯕꯦꯕꯥꯔ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯁꯥꯒꯤ ꯌꯦꯛꯅꯕꯅꯤ꯫ ꯁꯥꯎꯕꯗꯒꯤ ꯍꯥꯏꯒꯗꯕ ꯑꯃꯁꯨꯡ ꯍꯥꯏꯔꯣꯏꯗꯕ ꯁꯥꯎꯕꯗꯒꯤ ꯍꯥꯏꯗꯣꯛꯈꯤꯕ ꯌꯥꯎꯏ꯫ ꯑꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯁꯥꯎꯕꯕꯨ ꯐꯥꯊꯒꯗꯕꯅꯤ꯫ ꯐꯠꯇꯕ ꯋꯥꯍꯩ ꯍꯥꯏꯗꯣꯛꯈꯤꯕꯗꯨ ꯁꯣꯔꯥꯔꯦꯟꯗ ꯏꯇꯤꯟ ꯁꯤꯠꯀꯠꯂꯒ ꯏꯃꯥꯏꯗ ꯇꯥꯕꯒꯨꯝꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯥꯔꯤꯕ ꯃꯈꯩ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯐꯠꯇꯕ ꯋꯥꯍꯩꯅ ꯃꯄꯥꯟꯗ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯉꯥꯡꯕꯤꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯏꯃꯨꯡꯗ ꯉꯥꯡꯒꯗꯕ ꯋꯥ, ꯃꯤ ꯇꯥꯕ ꯌꯥꯗꯕ ꯋꯥ ꯑꯗꯨ ꯑꯉꯥꯡ ꯑꯄꯤꯛꯄꯒꯤ ꯃꯃꯥꯡꯗ ꯉꯥꯡꯕꯤꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯅ ꯊꯝꯅꯥꯗ ꯏꯁꯤꯡ ꯄꯛꯇꯕꯒꯨꯝ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯗꯒꯤ ꯄ꯭ꯔꯀ꯭ꯔꯤꯇꯤꯗꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯇꯝꯒꯗꯕꯅꯤ꯫ ꯑꯩ ꯊꯕꯛ ꯁꯨꯕ ꯃꯤ ꯑꯃꯅꯤ, ꯊꯕꯛ ꯑꯁꯤꯅ ꯑꯩꯒꯤ ꯙꯔꯃꯅꯤ꯫ ꯁꯪꯂꯦꯟ ꯑꯣꯐꯤꯁ ꯄꯣꯠꯐꯝ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯅ ꯑꯩꯒꯤ ꯂꯥꯏꯁꯪꯅꯤ꯫ ꯈꯪꯕꯤꯕꯅ ꯑꯩꯒꯤ ꯄꯨꯖꯥꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯄꯦꯜꯍꯟꯕꯅ ꯑꯩꯒꯤ ꯏꯊꯧꯁꯤꯒꯤ ꯄ꯭ꯔꯁꯥꯗꯤꯅꯤ꯫ ꯑꯆꯨꯝꯕꯅ ꯑꯩꯒꯤ ꯁꯛꯇꯤꯅꯤ, ꯑꯗꯨꯒ ꯅꯣꯂꯨꯛꯄ ꯑꯃꯁꯨꯡ ꯕꯦꯕꯥꯔꯅ ꯑꯩꯒꯤ ꯂꯝꯕꯤꯒꯤ ꯇꯨꯗꯅꯕ ꯆꯩꯁꯨꯅꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯃꯤꯗꯥꯡ ꯃꯉꯥꯡ ꯂꯨꯋꯥꯡ ꯈꯨꯃꯟ ꯒ꯭ꯔꯍ ꯃꯥꯄꯟ ꯄꯨꯔꯤꯕ ꯒꯨꯔꯨ ꯑꯍꯨꯝꯒꯤ ꯃꯐꯝꯗ ꯅꯅꯥꯏꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯆꯨꯝꯕ ꯆꯠꯄ ꯉꯝꯅꯕ ꯁꯛꯇꯤ ꯄꯤꯅꯕꯤꯌꯨ꯫ ꯂꯥꯏ ꯒꯨꯔꯨꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯅꯥꯗ ꯌꯦꯛꯇꯅꯕ ꯇꯥꯏꯕꯪ ꯁꯦꯝꯕ ꯏꯕꯨꯡꯉꯣꯕꯨ ꯈꯨꯔꯨꯝꯖꯕ ꯉꯝꯅꯕ ꯁꯛꯇꯤ ꯄꯤꯅꯕꯤꯌꯨ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯌꯨꯝꯗ ꯆꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇꯣꯡꯂꯛꯄ ꯐꯤꯅꯥꯠ ꯈꯣꯡꯎꯞ ꯂꯧꯊꯣꯛꯂꯒ ꯌꯨꯝ ꯑꯗꯨꯗ ꯆꯪꯅꯩ꯫ ꯃꯁꯤ ꯐꯖꯕ ꯂꯝꯆꯠꯀꯤ ꯆꯠꯅꯕꯤꯅꯤ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯇꯣꯡꯂꯛꯂꯤꯕ ꯐꯤꯅꯥꯠ ꯈꯣꯡꯎꯞ ꯑꯗꯣ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯐꯠꯇꯕ ꯀꯔꯤ ꯀꯔꯤ ꯅꯦꯠꯂꯛꯄ ꯄꯛꯂꯛꯄ ꯌꯥꯏ, ꯑꯗꯨ ꯈꯣꯡꯎꯞ ꯐꯤꯅꯥꯠ ꯌꯥꯎꯅ ꯆꯪꯂꯕꯗꯤ ꯏꯃꯨꯡꯗ ꯂꯩꯍꯧꯕ ꯄꯛꯍꯧꯕ ꯌꯥꯏ, ꯑꯗꯨꯅ ꯂꯧꯊꯣꯛꯀꯗꯕꯅꯤ꯫ ꯃꯁꯤ ꯑꯐꯕ ꯂꯝꯆꯠ ꯁꯥꯖꯠꯀꯤ ꯃꯑꯣꯡꯅꯤ꯫ ꯈꯨꯗꯝ ꯑꯃꯒ, ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯊꯣꯡꯒꯥꯟ ꯂꯥꯎꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯕꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯍꯥꯟꯅꯒꯤ ꯑꯗꯨꯝꯍꯥꯏꯅ ꯊꯣꯡꯒꯥꯟ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯂꯕꯗꯤ ꯁꯟ ꯍꯥꯃꯦꯡ ꯁꯥ ꯁꯟ ꯆꯪꯗꯨꯅ ꯊꯣꯡꯒꯥꯟ ꯃꯌꯥꯗ ꯊꯥꯔꯤꯕ ꯂꯩꯁꯨ ꯀꯔꯤ ꯀꯔꯤ ꯐꯖꯕ ꯄꯣꯠ ꯆꯩ ꯆꯥꯊꯣꯛꯄꯤꯕ ꯊꯨꯗꯦꯛꯄꯤꯔꯝꯕ ꯌꯥꯏ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯨꯝ ꯃꯄꯨ ꯑꯗꯨꯒꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄ ꯌꯥꯏ꯫ ꯑꯁꯤ ꯂꯝꯆꯠ ꯁꯥꯖꯠꯀꯤ ꯐꯖꯕ ꯈꯨꯗꯝ ꯅꯠꯇꯦ꯫ ꯃꯤꯑꯣꯏꯕꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯐꯖꯕ ꯑꯁꯤ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯗꯒꯤ ꯇꯝꯒꯗꯕꯅꯤ꯫ ꯅꯨꯃꯤꯠꯅ ꯅꯣꯡꯄꯣꯛꯇ ꯊꯣꯛꯏ ꯑꯗꯨꯒ ꯅꯣꯡꯆꯨꯞꯇ ꯇꯥꯏ, ꯑꯗꯨꯒ ꯃꯁꯤ ꯅꯤꯡꯊꯝ ꯊꯥꯗꯗꯤ ꯀꯔꯤꯒꯤꯅꯣ ꯅꯣꯡꯄꯣꯛꯇꯒꯤ ꯈꯔ ꯃꯈꯥꯔꯣꯝꯗ ꯍꯥꯏꯊꯔꯒ ꯅꯨꯃꯤꯠ ꯑꯁꯤ ꯊꯣꯛꯏ? ꯑꯗꯨꯒ ꯑꯌꯨꯛ ꯑꯉꯟꯕꯗ ꯊꯣꯛꯄ ꯅꯨꯃꯤꯠꯀꯤ ꯃꯩꯁꯥ ꯃꯉꯥꯜꯗꯤ ꯃꯦꯡꯉꯤ, ꯏꯪꯉꯤ, ꯅꯨꯡꯉꯥꯏ, ꯁꯣꯞ ꯑꯣꯏ, ꯋꯥꯈꯜ ꯅꯨꯡꯉꯥꯏ, ꯊꯕꯛ ꯁꯨꯕ ꯅꯣꯝꯕ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕ, ꯇꯝꯕ ꯅꯨꯡꯉꯥꯏ꯫ ꯃꯁꯤ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯈꯨꯗꯣꯜꯅꯤ꯫ ꯑꯗꯨꯒ ꯀꯥꯂꯦꯟꯒꯤ ꯅꯨꯃꯤꯠꯀꯤ ꯃꯩꯁꯥꯗꯤ ꯁꯥꯕ ꯍꯦꯜꯂꯤ, ꯁꯣꯞ ꯑꯣꯏꯗꯦ, ꯄꯋꯥꯔ ꯌꯥꯝꯅ ꯂꯩ꯫ ꯑꯗꯨꯅ ꯏꯪꯕ ꯇꯞꯄ ꯍꯥꯏꯕꯁꯤꯅ ꯃꯤꯑꯣꯏꯕꯅ ꯅꯨꯡꯁꯤꯅꯩ, ꯄꯥꯝꯅꯩ, ꯐꯖꯕ ꯍꯦꯜꯂꯤ꯫ ꯑꯗꯨꯒ ꯀꯥꯂꯦꯟꯗꯗꯤ ꯅꯨꯃꯤꯠꯀꯤ ꯃꯩꯁꯥꯗꯤ ꯌꯥꯝꯅ ꯁꯥꯏ,
ꯃꯩꯁꯥ ꯂꯥꯡꯕꯗꯒꯤ ꯃꯩꯆꯥꯛ ꯐꯪꯏ꯫ ꯑꯗꯨꯅ ꯂꯝꯆꯠ ꯁꯥꯖꯠ ꯐꯖꯕ ꯑꯁꯤ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯗꯒꯤ ꯄ꯭ꯔꯀꯤꯇꯤꯗꯒꯤ ꯇꯝꯒꯗꯕꯅꯤ꯫ ꯁꯟꯕꯤꯒꯤ ꯃꯆꯨꯗꯤ ꯌꯥꯝꯃꯤ, ꯑꯉꯥꯡꯕꯤ, ꯑꯃꯨꯕꯤ, ꯑꯔꯥꯡꯕꯤ, but milk is white. ꯅꯨꯃꯤꯠꯇꯤ ꯑꯃꯠꯇꯅꯤ, ꯑꯗꯨꯅ ꯑꯆꯨꯝꯕꯁꯨ ꯑꯃꯈꯛꯇꯅꯤ꯫ ꯑꯆꯨꯝꯕꯗꯨ ꯐꯖꯕꯅꯤ, ꯅꯨꯡꯁꯤꯕꯗꯨ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯗꯨ ꯃꯤꯑꯣꯏꯕꯒꯤ ꯏꯁꯣꯔꯅꯤ, ꯃꯤꯑꯣꯏꯕꯒꯤ ꯂꯟꯅꯤ꯫ ꯑꯗꯨꯒ ꯑꯁꯥꯎꯕ ꯍꯥꯏꯕ ꯄꯨꯛꯅꯤꯡ ꯑꯗꯨ ꯑꯩꯒꯤ ꯌꯦꯛꯅꯕꯅꯤ, ꯃꯗꯨ ꯐꯥꯗꯒꯗꯕꯅꯤ꯫ ꯑꯔꯣꯏꯕꯗ ꯂꯝꯆꯠ ꯐꯖꯕ, ꯒ꯭ꯌꯥꯟ ꯂꯩꯕ, ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯗꯨꯒꯤ ꯃꯅꯥꯛꯇ ꯏꯁꯣꯔꯗꯤ ꯑꯗꯨꯝ ꯂꯩ꯫ ꯂꯝꯆꯠ ꯕꯦꯕꯥꯔ ꯐꯖꯕ ꯍꯥꯏꯕꯁꯤ ꯅꯨꯡꯁꯤꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤ ꯄ꯭ꯔꯀꯤꯇꯤꯒꯤ ꯈꯨꯗꯣꯜꯅꯤ꯫